Ayah, katang hekpi ke bagi ane. Ning siko, lai mandiram doida natraga. Hi meow. Hi meow. Hi meow. Ngasigi video sidi. Sanbi mingda oina taurabane ba ngasigi video se. Mase mamang gida kuti yang mubada tauto hayakodo adugi chatoi me ba ko. Adu chatlaga ne mai tawuno du loi ulagi mafam dus. Moi mama macha chu lusandana leirame. Mama chu leiramdre. Macha nu pina chiga acting tawna leirame. Paulen ai ka dawai na hoji. Ai hoji Paulen no da Paulen da wathi ngang na leire ba hoji pomoi hoji mama se lai ne hairuk leiruna halakna. Adu ai amuka mai thabak se wali ai ngai gi dori moi se matam sangna. Ngai di ngai rani mafam nak pani na adu. Ready tauri. Khong jang. Ai hoji Jam style tau muda lai khom chatoi mida man de da lai khom chapaga Kai style tau ni. ai nei cham na lai ba noi losan na ngai ramani ana ai me no nei suna ta me nei dum thau sarak tre ba ma na ke na lai ram che cham la Ai ni kari cham sam ko da na kap ka to ke na tau nei Nunje mai wa. cham na jam na gali ti ko te sal no ado lao heu ra silam Putro hodong ni ke Hui ni put ko lai kai mo. hui di ki ja de Da ban. hui di ki ja de hodong ni ki jenga si ha mo hodong pai ja de ni 제 시어동에 징스라니 어디 보라고 호동니 마나 나무 마기 아한 비디오다 호동 에버다이스 tau기보다 그래나 럭자루바니 누시데가 누시라고니 로라가 아이나 장 마닝데 딱 비제도 누시드라 비자가드라 로이드라주 캉냐바 띵띵띵띵 세세세 카메라를 좀 Saktiga thiyo ni. saktiga tang thiora sigra walindra maido orenadra mai ke da kai goge maitum bi gauro sanbi satbagi lai he I cái này ngay xem mai ngồi xuống ngồi cây đây cái mà gì không đi sân đây đã thôi rồi không đi nè mà gì ready rồi đấy luôn sân nè mama su ready rồi đấy à đó hồi giờ coi thua cái tàu đấy thua cái đúng yên là cái à đó mày video sẽ lôi ôi yên ngô làm ngay đây mà sẽ video sẽ làm phải rồi đấy Manipur ningon mà lẽ ngasi video sidi ko ai jum degi namak tre sanbi de laga hoina namabani sanbi ge punna satoi mina adugi Ai apa? mama su loisan ba loi re Fan na de jam no na da. asi loi raga khoi hum dum punna thoni ngasi di kanam lagte ko si lai khom kanam lagtre si khuramba loiraga wangda chatoni si lala chapado nuai tabagi mangsi khuramo sina kui ise Akwang no naba malida. Ai di dum krom loi ra. Lai mandi da la khang de bai di thamoi se ngai da kapning bam phau ke dei no khang de. Rồi đây. Anh na khoi ye lom da ngasi na oi rom da hai doi mi
ꯑꯩ ꯉꯁꯤ ꯀꯥꯎꯅ ꯆꯥꯔꯖ ꯇꯧꯔꯛꯇ꯭ꯔꯦ ꯆꯥꯔꯖ ꯑꯃꯨꯛ ꯌꯥꯎꯗꯦ ꯑꯩꯕꯨꯅꯦ ꯒꯥꯔꯤ ꯂꯥꯛꯏꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯩ ꯃꯊꯛ ꯆꯠꯆꯒꯦꯕꯣ ꯑꯁ ꯐꯔꯛ ꯑꯃꯇ ꯇꯥꯏ ꯈꯔ ꯆꯠꯈꯠꯂꯒ ꯎꯠꯂꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯊꯣꯡꯁꯦ ꯁꯥꯡꯉꯦꯕ ꯌꯥꯝ ꯁꯥꯡꯅ ꯀꯥꯞꯄꯔꯣꯏꯒꯦ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯊꯣꯡ ꯂꯥꯟ ꯇꯣꯔꯦ ꯍꯥꯏ ꯒꯥꯏꯁ ꯊꯣꯡ ꯌꯦꯡꯉꯨ ꯀꯥꯏ em Sanatomisinga kay Sanasinga miyam subscribe taro Lady like su taro comment su piro comment share su tau piro miyam se sigi turel se akhoi khangi akhoi gi yum do kaino da ne ba yam lapte da na se gi akhoi yum gi thongan da uye ba miyam da di tak ko do ngamaroi ba khangaroi ba miyam da di चलो मैम सिनी से अखोई थोंग वांग थोंग लियो रे ना असे असिगगी जेलोम दा हायनी सेना हानगी लंबीनी होजिक सिगा नौबा सेमे कोइना लाइसिना असलोम दा कोई लाइसना बाजार रोमदनी लाइसे कोई बाजार सोलोमदनी बको अदुगा दुगा बुजा का तौइदो सिगी लाइम फमसे सि मागे सिगनेबा अदो एई कनो तौरगे लोई सांगदी उलारगे दुम आइना लंबी से खंगनिंगनानेको कनो तौरबा मते मोते दुम कनो तौरिमेबा उत्पनेबा होरेन खरा चखला अमुलके यौरमदाइदा वारी एबो ngasi kaunu charge tawroktreba charge yaudeni Radha Krishna mandir ni masin daung na mu semak toi mare gate ka se semba hogoli somda su akoi haipe changjale se sigai su turel se ati chingsra ni oi ma pa jak sala bane banata sina ko si wang sina ma dev lai me ko somda mu kalima su sai siga ni kitang kumda kalima ile ne ba asina cho mangda asina akhoi gagla saragi bazar hai tare ko wangda moina siga akhoi ine imhan boxing na kathien ka na potsei noma gi leijaba do puraga yolle haba ko asi mafam chege akhoi puja to idu si mafam je ni amanungda kesang do ada ngoba machugi kano ma ubase machunga asi siga ja to ko singa bazar to sim lamen siga su dum pa na su dum tawi to ko hudi adu matau tani nak sunai lap su lapi hai pe ningsa se su pura mai de jai de mafam sidi dum phajabani magi heirung ne ba khurambai puri se du khudang chongna mama da sina re mapangan phabani chaba phaiye chanbi je chaba jam phai duna mapangan phaiye ba phun jam hauye si pambi se siga su mi dum lai khuram nei mapam de inna he se sai pa ji jingsra ni hogi he magi mayung gi keno ni mapani hai tare aha kumda khatang di nai hadu mapa se tulen wang se lehu pukpi ne ba si mapam se lehu pukpi khun ne ba asmai yon ba se hana ngaw ngai da ibogam la ma do oje ibogam ko la ma do ngaw pi se laga thumok da kok da puraga du ni jangai kenom da di ai ba do bol da di ai ba ga no hai na aseng ba hai khoi ngaw ngai da hanubi ma la ko do poti kara kujina ki amani si dum yaw ba mithai pu pu nan pe su purakte mai se gore segi solo magi se koi ai ma solo magi ara ni jange bijli gusli chalu bada aina wana halaki ba numi to
ꯅꯣꯡꯁꯨ ꯆꯨꯁꯟꯅ ꯅꯨꯡꯁꯥ ꯌꯥꯝ ꯀꯜꯂꯤ ꯃꯌꯥꯝ ꯈꯤꯇꯪ ꯅꯛꯁꯜꯂꯒ ꯃꯨꯜꯂꯒꯦ ꯌꯧꯗꯤ ꯌꯧꯔꯦ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯆꯪꯗꯣꯔꯤ ꯇꯥꯅꯤꯡꯁꯦ ꯒꯥꯔꯤ ꯂꯩꯕꯁꯤꯒꯤ ꯍꯦꯛ ꯃꯆꯤꯟ ꯌꯦꯠꯂꯣꯝ ꯑꯣꯏꯔꯣꯝ ꯁꯥꯏꯗꯇꯒꯤ ꯆꯪꯗꯧꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤꯒ ꯑꯗꯨꯝ ꯑꯁꯤ ꯃꯥꯏꯀꯩꯁꯤꯒ ꯑꯗꯨꯝ ꯆꯪꯕꯤꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯁꯦ ꯃꯣꯏꯒꯤ ꯂꯥꯏꯕꯨꯗꯨꯅ ꯆꯥꯕꯤꯁꯨ ꯄꯤꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯡꯉꯒ ꯀꯩꯅꯣ ꯇꯧꯖꯔꯣꯏ ꯁꯦ ꯅꯨꯡꯙꯗꯦ ꯍꯥꯏꯕꯅꯤ ꯅꯨꯡꯙꯗꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯒ ꯆꯟꯕꯤꯒ ꯗꯣꯟꯗꯣꯟꯒ ꯅꯍꯥꯟꯃꯨꯛꯁꯦ ꯀꯣꯏ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯁꯦ ꯃꯐꯝꯁꯤꯒ ꯑꯁꯤꯒꯤ ꯆꯤꯡ ꯃꯊꯛꯇ ꯂꯩꯕ ꯌꯨꯝ ꯑꯋꯥꯡꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗꯩ ꯂꯣꯏ ꯎꯞꯄꯒ ꯑꯗꯨꯝ ꯃꯐꯝꯗꯤ ꯚ꯭ꯌꯨꯗꯤ ꯑꯗꯨꯝ ꯐꯖꯩ ꯁꯤ ꯃꯊꯛꯇꯅꯤ ꯗꯤꯋꯥꯂꯤꯒꯤ ꯗꯦꯀꯣꯔꯦꯁꯟ ꯂꯣꯏꯔꯝꯗ꯭ꯔꯤ ꯃꯣꯏꯁꯦ ꯍꯣꯏ ꯑꯁꯦꯡꯕ ꯁꯤꯒ ꯑꯗꯨꯝ ꯈꯨꯔꯨꯝꯕ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯗꯤ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯅꯅꯦ ꯀꯔꯤꯝ ꯎꯗ꯭ꯔꯦ ꯐꯖꯩ ꯃꯐꯝ ꯌꯥꯝ ꯐꯖꯩ ꯃꯣꯏꯒꯤ ꯋꯥꯡꯂꯣꯝꯗ ꯅꯤꯝ ꯄꯥꯝꯕꯤꯁꯨ ꯌꯥꯝ ꯍꯧꯋꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯩꯊꯣꯔꯛꯑꯣ ꯑꯁꯤꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯀꯣ ꯅꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀ ꯍꯥꯏꯅ ꯂꯥꯛꯄꯗꯣ ꯁꯦ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯦ ꯁꯦ ꯍꯤꯗꯥꯛ ꯂꯦꯝꯕꯨ ꯃꯥꯏꯗꯣ ꯁꯥꯏꯅꯥꯁ ꯇꯧꯕ ꯃꯤꯒꯤ ꯃꯦꯟ ꯃꯔꯨ ꯍꯤꯗꯥꯛꯅꯤ ꯌꯥꯝ ꯌꯧꯔꯦ ꯀꯥꯂꯤ ꯄꯨꯖꯥꯒꯤ ꯁꯟꯗꯥꯗ ꯁꯤꯒ ꯂꯥꯛꯑꯝꯕꯅꯦꯅ ꯐꯄꯣꯠꯅꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯝꯃꯦ ꯁꯣꯝꯗꯁꯨ ꯑꯩꯁꯦ ꯑꯅꯤꯔꯛꯂ ꯀꯩꯅꯣ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯃꯃꯥ ꯍꯣꯏꯒ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯣꯟꯗꯣꯟꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯁꯨ ꯅꯣꯡꯃ ꯂꯥꯛꯑꯝꯃꯦꯕ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯁꯦ ꯆꯥꯄꯤꯁꯦ ꯑꯩꯉꯣꯟꯗꯅꯤ ꯍꯥꯟꯅ ꯖꯩꯌꯨ ꯑꯝꯇꯪ ꯘꯟꯇꯤꯗꯣ ꯃꯐꯝꯁꯦ ꯈꯤꯇꯪ ꯃꯝꯇꯛ ꯇꯧꯏ ꯃꯌꯥꯝ ꯑꯩꯅ ꯉꯝꯖꯕ ꯑꯩꯈꯣꯏꯔꯣꯝ ꯃꯥꯏꯀꯩꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯂꯩꯄꯣꯛꯄꯤꯗ ꯂꯩꯕ ꯑꯗꯨꯝ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯃꯐꯝ ꯃꯟꯗꯤꯔ ꯈꯪꯗꯦ ꯑꯗꯨꯝ ꯑꯩꯅ ꯆꯠꯄ ꯉꯝꯕ ꯃꯐꯝꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯎꯗꯕ ꯃꯤꯁꯨ ꯎꯖꯔꯦ ꯈꯨꯔꯝꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯝ ꯊꯃꯣꯏꯗꯩ ꯑꯗꯨꯝ ꯈꯨꯔꯝꯕꯤꯔꯣ ꯂꯥꯏꯕꯨ ꯂꯥꯛꯅ ꯂꯣꯏꯅ ꯇꯧꯔꯝꯃꯦ ꯂꯩꯗ ꯀꯔꯤ ꯀꯔꯥꯡ ꯂꯣꯏ ꯊꯦꯟꯅ ꯂꯩꯔꯝꯃꯦ ꯃꯁꯥꯒꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯂꯥꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯗꯦ ꯃꯒꯨꯟ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯐꯥꯎꯋꯦꯕ ꯃꯟꯗꯤꯔꯗ ꯂꯥꯛꯑꯗꯤ ꯀꯣ ꯆꯪꯉꯣ ꯑꯩ ꯍꯥꯏꯔꯨꯛꯇꯣ ꯊꯝꯕꯤꯔꯣ ꯆꯪꯉꯣ ꯅꯪ ꯁꯥꯏꯠꯇꯨꯒ ꯐꯝꯃꯣ ꯃꯣꯏ ꯋꯥꯏ ꯀꯩ ꯇꯩꯊꯣꯛꯑꯝꯃꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯂꯣꯏꯅ ꯀꯩꯅꯣ ꯆꯣꯇꯛ ꯇꯧꯏ ꯃꯐꯝꯗꯤ ꯑꯗꯨꯝ ꯌꯥꯏ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯉꯁꯤꯅꯦ ꯆꯥꯔꯖꯁꯦ ꯌꯥꯝ ꯌꯥꯎꯔꯛꯇꯦꯕ ꯆꯥꯔꯖ ꯇꯧꯁꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯅ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯈꯥꯗ ꯁꯨꯃꯥꯏꯅ ꯁꯤꯗꯁꯨ ꯈꯤꯔꯀꯤ ꯑꯃ ꯂꯩ ꯁꯤꯟꯗꯨꯔ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯤꯟꯗꯨꯔ ꯁꯤ ꯂꯣꯏ ꯂꯩꯌꯦ ꯃꯁꯥꯒꯤ ꯂꯣꯏ ꯊꯝꯃꯤꯌꯦ ꯑꯗꯨ ꯁꯤ ꯂꯩꯌꯦꯕ ꯅꯣꯏꯅ ꯇꯣꯉꯥꯟꯅ ꯀꯠꯆꯒꯦ ꯍꯥꯏꯗꯤ ꯈꯪꯉꯦ ꯑꯗꯨ ꯐꯔꯦꯁꯦ ꯈꯪꯗꯦꯅꯦ ꯃꯈꯥꯗ ꯂꯩꯔꯝꯕꯁꯨ ꯂꯩ ꯅꯪꯕꯨ ꯁꯤꯟꯗꯨꯔ ꯂꯩꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯐꯔꯦꯁꯦ ꯅꯪꯅ ꯚꯥꯞ ꯆꯥꯗ꯭ꯔꯗꯤ ꯀꯨꯝꯊꯔ ꯂꯩꯁꯨ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯗꯣꯏꯅꯤꯅ ꯑꯩ ꯆꯠꯅꯤꯡꯗꯦꯕ ꯑꯩ ꯆꯥꯔꯖ ꯌꯥꯝ ꯌꯥꯎꯔꯛꯇꯦꯕ ꯉꯁꯤꯁꯦ ꯁꯤꯡꯋꯥꯏ ꯑꯩ ꯆꯥꯔꯖ ꯇꯧꯔꯛꯇꯦꯕ
ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯃꯣꯏꯁꯦ ꯂꯥꯏꯕꯨꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯂꯥꯏꯕꯨꯁꯦ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯔꯝꯅꯤꯡ ꯃꯇꯝꯗ ꯃꯤ ꯁꯨꯃꯥꯏꯅ ꯈꯨꯔꯝ ꯂꯥꯛꯄꯁꯦ ꯑꯁꯤ ꯃꯣꯏꯅ ꯂꯥꯛꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯁꯨ ꯃꯣꯏ ꯆꯥꯕꯤꯗꯣ ꯑꯩꯈꯣꯏ ꯑꯂꯥꯛꯄ ꯃꯤꯗ ꯄꯤꯔꯒꯅꯦ ꯏꯁꯥꯅ ꯑꯗꯨꯝ ꯍꯥꯡꯉꯒ ꯑꯗꯨꯝ ꯈꯨꯔꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯕ ꯂꯩꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯣ ꯆꯟꯕꯤ ꯊꯝꯍꯜꯂꯣ ꯂꯩꯗꯣ ꯃꯐꯝꯗ ꯃꯣꯏ ꯊꯝꯃꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥꯗ ꯊꯝꯃꯣꯕ ꯐꯖꯁꯨ ꯐꯖꯩꯗꯅ ꯎꯕꯗꯁꯨ ꯁꯣꯝꯗꯁꯨ ꯂꯣꯏ ꯈꯤꯀꯤ ꯍꯥꯡꯉꯤ ꯈꯤꯀꯤ ꯍꯥꯡꯉ ꯂꯣꯏ ꯉꯥꯜꯂꯦ ꯑꯃꯃꯝ ꯂꯣꯏ ꯊꯝꯃꯣ ꯑꯁ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯀꯣ ꯂꯥꯏ ꯃꯟꯗꯤꯔꯁꯤꯒ ꯂꯥꯛꯑꯒ ꯑꯩꯁꯨ ꯀꯦꯃꯦꯔꯥꯒꯁꯦ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯐꯖꯔꯤꯕ ꯍꯩꯖꯜꯂꯛꯆꯗꯦ ꯅꯤꯄꯥ ꯃꯆꯥꯁꯤꯡꯁꯤ ꯌꯥꯝ ꯍꯩꯒꯟꯕꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯄꯤꯛꯆꯔꯁꯦ ꯎꯔ ꯂꯣꯏꯔꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯍꯩꯇꯕ ꯃꯌꯥꯝ ꯑꯗꯨꯝ ꯈꯨꯔꯝꯃꯤꯀꯣ ꯃꯤꯅ ꯀꯠꯅꯔꯝꯕꯒꯤ ꯑꯩꯅ ꯅꯍꯥꯟ ꯈꯨꯔꯝ ꯂꯥꯛꯈꯤꯗꯨꯗꯤꯅꯦ ꯇ꯭ꯔꯤꯁꯨꯜꯒ ꯍꯥꯏꯔꯛꯅꯅꯦ ꯂꯥꯛꯈꯤꯕꯅꯤ ꯅꯣꯏꯅ ꯈꯨꯔꯝꯕ ꯃꯇꯝꯗ ꯅꯁꯥꯅ ꯍꯥꯏꯖꯧ ꯈꯟꯖꯧꯕ ꯑꯩꯈꯣꯏ ꯈꯨꯊꯤꯗ ꯍꯥꯏꯔꯛꯅ ꯃꯣꯏꯅ ꯇꯧꯖꯕꯗꯨꯅꯤꯗꯅ ꯀꯠꯊꯣꯛ ꯍꯥꯏꯅ ꯑꯗꯨꯗꯣ ꯑꯣꯖꯥ ꯅꯪ ꯆꯣ ꯄꯨꯂꯥꯎ ꯆꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦ ꯑꯥꯗ ꯆꯠꯂꯤꯁꯦ ꯎꯔꯦꯗꯅ ꯃꯥꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯟꯗꯨꯔꯗꯣ ꯃꯥꯅꯦ ꯀꯥꯎꯔꯦ ꯍꯥꯏꯅꯅꯦ ꯃꯥ ꯋꯥꯈꯟꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤꯟꯗꯨꯔꯁꯦ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯃꯥ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯆꯟꯕꯤꯅ ꯃꯣꯝ ꯊꯥꯟꯕ ꯀꯣꯟꯅ ꯍꯩꯔꯨꯛ ꯇꯧꯅ ꯃꯥ ꯊꯝꯅ ꯍꯣꯠꯅꯔꯤ ꯐꯖꯕꯤ ꯅꯁꯛꯇꯣ ꯑꯝꯇ ꯂꯩꯊꯣꯔꯛꯎ ꯌꯦꯡꯒꯦꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯒꯤ ꯚꯤꯌꯣꯔꯁ ꯃꯌꯥꯝꯅꯁꯨ ꯌꯦꯡꯍꯟꯅꯤꯡꯉꯤ ꯀꯩꯅꯣ ꯐꯖꯕ ꯁꯛꯇꯝꯗꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯁꯦ ꯐꯖꯅ ꯇꯧꯅ ꯃꯌꯥꯝꯗ ꯎꯠꯂꯕꯅꯤ ꯁꯦ ꯇꯨꯆꯥ ꯇꯣꯝꯕꯤ ꯂꯥꯏ ꯈꯨꯔꯨꯝꯒꯦ ꯇꯧꯔꯤ ꯑꯗꯨꯅ ꯑꯩꯅ ꯃꯥꯒꯤ ꯑꯃꯨꯛ ꯀꯥꯞꯄꯤꯔꯤ ꯈꯨꯔꯝꯃꯤ ꯃꯥ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯃꯥꯅ ꯀꯥꯞꯄꯤꯒꯦ ꯇꯧꯕ ꯂꯥꯏ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯦ ꯂꯩꯎꯅꯍꯜꯂꯦ ꯑꯩꯈꯣꯏ ꯖꯨꯃꯨ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯝꯇ ꯂꯝꯕꯦꯟꯁꯦ ꯑꯝꯇ ꯌꯦꯡꯍꯟꯈꯤꯒꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯃꯊꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯆꯤꯡꯊꯛꯅꯦꯕ ꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯏꯗꯣ ꯁꯤ ꯂꯝꯕꯦꯟꯁꯦ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯣ ꯁꯤꯒ ꯂꯝꯕꯦꯟ ꯑꯃꯁꯦ ꯆꯠꯈ꯭ꯔꯤꯁꯦ ꯑꯁꯤ ꯃꯥꯏꯀꯩꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯕꯤꯖꯂꯤ ꯒꯨꯖꯂꯤꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯉꯥꯏꯗ ꯑꯩꯅ ꯆꯦꯅꯦꯜ ꯍꯥꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ ꯏꯁ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯍꯥꯟꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯠ ꯌꯥꯝ ꯁꯤꯠꯂꯦ ꯅꯨꯡꯁꯤꯠꯁꯦ ꯃꯅꯨꯡꯒꯤꯗꯨꯗꯤ ꯃꯨꯠꯄ ꯂꯣꯏꯈ꯭ꯔꯕ ꯃꯨꯠꯂꯕꯣ ꯀꯩꯅꯣ ꯇꯧꯕ ꯊꯥꯜꯂꯝꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯑꯝꯇꯪ ꯈꯨꯔꯝꯗꯣꯏ ꯁꯤ ꯂꯣꯏꯔꯒ ꯑꯩꯅ ꯀꯩꯅꯣ ꯁꯦꯝꯃꯒꯦ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯃꯁꯝ ꯄꯨꯟꯖꯟꯕꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯩꯗꯤ ꯌꯥꯝ ꯆꯝꯅ ꯀꯦꯗꯅ ꯂꯥꯛꯆꯔꯕꯅꯤ ꯑꯁ ꯑꯩꯁꯨ ꯂꯤꯞꯁꯇꯤꯛ ꯆꯅꯤ ꯇꯩꯕ ꯂꯤꯞꯁꯇꯤꯛ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯏꯆꯝ ꯆꯝꯅ ꯂꯥꯛꯆꯔꯕꯅꯤ ꯆꯟꯕꯤꯁꯦ ꯂꯤꯞꯁꯇꯤꯛ ꯇꯅꯤ ꯇꯩꯔ ꯂꯥꯛꯏꯁꯦ ꯅꯪ ꯑꯩꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯒ ꯀꯠꯄ ꯂꯣꯏꯔꯒ ꯊꯤꯜꯂꯨꯕ ꯀꯠ ꯂꯣꯏꯔꯒꯅꯦ ꯁꯤ ꯃꯨꯠꯄ ꯂꯣꯏꯔꯒꯅꯦ aku maju kalau me ini nama jualan tuan gitu juga kalau
ꯑꯩ ꯃꯥꯏꯗ ꯇꯥꯔꯤ ꯗꯥꯛ ꯃꯌꯥꯝꯁꯦ ꯑꯩ ꯎꯔꯤꯡ ꯃꯦꯠꯄꯩꯗꯩꯗ ꯑꯃ ꯀꯌꯥꯁꯦ ꯐꯖꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯂꯣꯏꯔꯦ ꯃꯥꯒꯣꯔ ꯃꯨꯠꯄ ꯉꯥꯏꯔꯤ ꯑꯗꯨ ꯃꯨꯠꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯅꯤ ꯑꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕꯅꯤ ꯏꯁꯥꯅ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯅꯤ ꯃꯣꯏꯗ ꯄꯤꯕꯤꯔꯝꯃꯅꯤ ꯆꯥꯄꯤꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯨꯝ ꯍꯜꯂꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯁꯤꯡꯗꯨ ꯊꯤꯟꯕꯤꯗ꯭ꯔꯣ ꯃꯤꯈꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯝ ꯃꯨꯠꯄ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯁꯤꯔꯤꯗ ꯅꯥꯛ ꯐꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯩꯅ ꯂꯦꯝꯕꯨꯝ ꯈꯔ ꯍꯦꯋꯥ ꯍꯦꯟꯕꯅꯦꯕꯀꯣ ꯁꯅꯥ ꯆꯧꯕꯗꯗꯤ ꯂꯦꯝꯕꯨꯝꯁꯦ ꯌꯥꯝ ꯐꯕꯗ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯂꯦꯝꯕꯨꯝꯁꯦ ꯍꯦꯟꯕꯅꯤ ꯃꯣꯝꯁꯨ ꯃꯨꯠꯂꯝꯃꯅꯤ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯂꯥꯏ ꯈꯨꯔꯨꯝ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯦꯛꯑꯦ ꯑꯩꯈꯣꯏ ꯂꯦꯝꯕꯨꯝꯁꯨ ꯍꯦꯛꯑꯦ ꯂꯦꯝꯕꯨꯝ ꯐꯖꯅ ꯍꯧꯔꯦ ꯂꯦꯝꯕꯨꯝ ꯃꯊꯪꯗꯒꯤ ꯊꯤꯔꯗꯤ ꯁꯤꯒꯩ ꯂꯥꯛꯑ ꯑꯗꯨꯝ ꯐꯪꯒꯅꯤ ꯂꯦꯝꯕꯨꯝ ꯑꯩꯈꯣꯏ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯂꯗꯤꯅꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯁꯨ ꯈꯟꯅꯕ ꯄꯣꯠ ꯑꯃꯁꯨ ꯇꯧꯔꯒ ꯂꯥꯛꯑꯦꯕ ꯑꯩꯈꯣই ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯥꯟꯅꯕ ꯄꯣꯟꯇꯦꯕ ꯀꯥꯟꯅꯕꯁꯤꯗ ꯊꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯧꯔꯦ ꯑꯁꯤ ꯃꯣꯏ ꯑꯩꯈꯣꯏꯗꯤ ꯂꯦꯝꯕꯨꯝ ꯍꯥꯏꯕꯗꯣ ꯁꯤ ꯃꯣꯏ ꯃꯌꯥꯡ ꯂꯦꯝꯕꯨꯝ ꯀꯥꯏꯅꯁꯨ ꯂꯩꯕꯅꯦꯕꯀꯣ ꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯊꯤ ꯀꯥꯟꯅꯩ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯥꯏꯅꯥꯁꯇꯗꯤ ꯄꯨꯔꯥ ꯃꯩꯅꯤ ꯐꯕꯗ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯂꯦꯝꯕꯨꯝꯁꯦ ꯃꯈꯜ ꯃꯃꯤꯡ ꯀꯩꯀꯩ ꯍꯥꯏꯒꯦ ꯑꯅꯤ ꯂꯩ ꯍꯥꯏꯕꯅꯤ ꯁꯦ ꯃꯈꯜ खरा कनो जौ जौ लाउरब तौबनी नत्रा असी पिक्चर चिना सोनली हाय लाओ चंगा लाओ यानी नुपी मचा से वाना से फमी चमियो गोलो सिंदूर दो कनो तौरसी अदगी थिल्लगा थोन जन बिरमसी अखोई लाइ खुरंबा लोइसले मोम से मुटले ꯈꯤꯇꯪ ꯉꯥꯏꯔꯦ ꯁꯝꯅꯥꯝꯗ ꯉꯥꯏꯔꯦ ꯃꯨꯠꯇꯤ ꯃꯨꯠꯂꯦ ꯍꯥꯏꯗꯨꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯩꯔꯨꯛꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯂꯥꯏꯕꯨꯗꯣ ꯌꯥꯔꯦ ꯌꯥꯝ ꯍꯩꯅꯒ ꯃꯄꯥꯒ ꯁꯦꯝꯃꯤꯅ ꯉꯥ ꯂꯥꯏꯕꯨꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯆꯥꯄꯤ ꯄꯤꯔꯛꯏ ꯃꯤꯗꯨꯒ ꯍꯩꯔꯨꯛꯁꯦ ꯄꯤꯔꯝꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯄꯤ ꯄꯤꯔꯝꯕ ꯃꯤꯗꯣ ꯂꯥꯏꯕꯨꯒꯤ ꯃꯆꯥꯁꯤꯡꯅ ꯀꯔꯤꯅꯣꯗꯨꯁꯨ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯀꯣꯝꯂꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯑꯃꯃꯝ ꯊꯝꯕꯤꯔꯝꯕ ꯂꯣꯏꯔꯦꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯁꯤ ꯃꯣꯝꯁꯦ ꯃꯨꯠꯂꯦ ꯌꯥꯎꯗ꯭ꯔꯦ ꯂꯣꯏꯔꯕꯅꯤ ꯁꯤꯅ ꯑꯗꯩ ꯃꯁꯤꯒꯤ ꯑꯋꯥꯡꯕꯗ ꯊꯥꯜꯂꯤꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏ ꯂꯥꯏꯕꯨꯅ ꯑꯗꯨꯝ ꯊꯥꯜꯂꯝꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯁꯅꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯦ ꯍꯥꯏꯗꯨꯅꯤ ꯁꯤ ꯑꯩꯈꯣꯏ ꯂꯦꯝꯕꯨꯝꯗꯨ ꯁꯤ ꯍꯦꯜꯂꯦ ꯁꯤꯒ ꯑꯗꯨꯝ ꯊꯝꯃꯁꯤ ꯃꯣꯏ ꯃꯁꯥ ꯑꯗꯨꯝ ꯂꯧꯖꯔꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯊꯣꯛꯄꯗ ꯃꯤꯗꯣ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯗ ꯍꯥꯏꯗꯣꯔꯤ ꯑꯄꯦꯜ ꯑꯃ ꯀꯣꯝꯂꯥ ꯑꯃ ꯊꯝꯃꯣ ꯂꯐꯣꯏꯗꯨꯒ ꯊꯝꯃꯝꯃꯣ ꯑꯗꯨ ꯌꯥꯔꯦ ꯊꯣꯡ ꯍꯥꯏꯖꯜꯂꯣ ꯑꯗꯨ ꯍꯥꯏꯖꯜꯂꯣ ꯊꯣꯡꯂꯣ ꯌꯥꯝ ꯂꯣꯏꯔꯦ sini asiri nusinane mutleba ado ngasigi oina laibu se ko chena oire ko je thongoli ado ko ji kumage mayam ada nupa ama kakhlai se yong se ko tharo hiu bane ba ko siga tharo yamna ne tharo yamna hau ye ba ko yong du mayam ba tharo aku su puja macam dane ko siga ko su puja macam na se siga hai ra hek na yam phajai se gi asi se hek ni nya na phala na kum na hek pa ya na de ka hai bani ko adogi se mi hek na mi lai ha ba se gi hek pa ni hojiki do as me am lai ala pa su me am lai adogi som na su pa kom lai pa thai jo se som su me am lai hoji hek ti do di siga gi ni nupa se thong na chaki do re magi tharo se puraga mayam khoi che se chapi kaung na tha me ai na kamu khoi chanbi loba chaki ado ma ngai na mu lai re hoji chapi loba khoi che phone wai sana ha dine is chapal ju kau tha mi ma koi nai na mu pai mi kuma kidre phang ra ba khang dine kari jao re ro kai nai je no wanda lai rai ro na sida ya dan mi na siga lai rai tan mi na ma se jiung kuning ra ma tang je nupa edu chakre edu
ꯃꯆꯥꯅꯨꯄꯤꯁꯦ ꯅꯨꯡꯁꯥ ꯃꯔꯛꯁꯤꯒ ꯃꯥꯅ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯍꯥꯏꯅ ꯊꯥꯔꯨꯔꯦ ꯑꯗꯒꯤ ꯌꯥꯎꯔꯦ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯅꯃꯥꯁꯦ ꯀꯣꯛ ꯑꯃꯗꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯦꯁꯦ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯁ꯭ꯀ꯭ꯔꯦꯆ ꯆꯠꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯍꯩꯒ꯭ꯔꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯁꯦ ꯍꯩꯒ꯭ꯔꯨ ꯍꯦꯛꯍꯜꯂꯤ ꯃꯤꯉꯣꯟꯗ ꯂꯥꯛꯑꯒ ꯂꯩ ꯀꯥꯏꯅ ꯇꯧꯕ ꯃꯣꯏ ꯍꯩꯒ꯭ꯔꯨꯁꯦ ꯌꯣꯟꯗꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯥ ꯈꯛꯇꯪ ꯍꯦꯛꯄꯤꯒꯦ ꯆꯥꯕꯒꯤ ꯍꯥꯏꯅꯩ ꯑꯃꯨꯛ ꯄꯥꯟꯗꯦ ꯃꯥꯏꯁꯦ ꯑꯦꯝꯁꯦ ꯆꯨꯝꯗ꯭ꯔꯦꯕ ꯑꯁꯦ ꯐꯖꯅꯗꯤ ꯄꯥꯜꯂꯤꯌꯦ ꯍꯟꯗꯛꯀꯤꯁꯦ ꯑꯦꯝ ꯆꯨꯝꯃꯦ ꯈꯨꯜꯂꯣ ꯈꯤꯇꯪꯗꯤ ꯄꯤꯌꯦꯕ ꯑꯗꯣ ꯃꯊꯛꯇ ꯑꯆꯧꯕ ꯌꯥꯝ ꯄꯥꯜꯂꯦ ꯁꯤ ꯃꯈꯥꯏꯁꯦ ꯈꯔ ꯄꯤꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧ ꯉꯝꯗ꯭ꯔꯥ ꯁꯦ ꯂꯥꯏ ꯈꯨꯔꯨꯝ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯍꯩꯒ꯭ꯔꯨꯅꯦ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯈꯥꯗꯁꯨ ꯍꯩꯒ꯭ꯔꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯃꯤ ꯍꯦꯜꯂ ꯄꯨꯂꯥꯛꯏꯅꯤ ꯑꯗꯣ ꯌꯣꯟꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯆꯥꯅꯤꯡꯉꯒ ꯃꯊꯪꯗꯩ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯃꯣꯏ ꯁꯣꯝꯒꯤ ꯃꯤꯗꯤ ꯌꯥꯝꯗꯤ ꯐꯩ ꯍꯩꯒ꯭ꯔꯨꯁꯤꯅ ꯍꯥꯎꯔꯤꯕ ꯃꯁꯤꯡ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯊꯨꯝꯃꯒ ꯁꯦ ꯑꯁꯤ ꯀꯥꯂꯤꯃꯥ ꯏꯔꯦꯟꯅꯦꯕꯀꯣ ꯀꯥꯂꯤꯃꯥ ꯏꯔꯦꯟꯅꯤ ꯁꯤꯒꯤ ꯑꯣꯄꯣꯖꯤꯠꯇꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯍꯥꯗꯦꯕ ꯂꯩꯌꯦꯡꯗꯨ ꯉꯥ ꯐꯥꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯊꯣꯡꯗꯨꯁꯤꯒ ꯏꯅꯪ ꯅꯩꯁꯦ ꯎꯔꯦꯗꯅ ꯑꯁ ꯉꯥ ꯌꯥꯝ ꯐꯥꯔꯦ ꯑꯥꯗ ꯑꯃꯅꯤ ꯈꯛꯇꯤ ꯉꯥ ꯂꯧꯈꯠꯂꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯣꯛꯄꯨ ꯊꯣꯛꯂꯗꯤ ꯃꯣꯡꯅꯤ ꯎ ꯐꯪꯉꯤꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯏꯌꯦꯕ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏꯗꯒꯤ ꯑꯩꯈꯣই ꯈꯨꯔꯝꯕꯁꯨ ꯂꯣꯏꯔꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅꯁꯨ ꯌꯦꯡꯉꯨ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯌꯨ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯗ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯁꯤ ꯌꯥꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯒꯨꯗ ꯕꯥꯏ ꯕꯥꯏ ꯕꯥꯏ